Mani khul aduda senjau Phaiba sangga leiba mina kinaba misak amani. Mabuksu yamna phatlamde lairaba singbo minungsi ama fawba phawde. Mana lairaba singbo aduki matik tathina tawbirami. Karigumba matamda khul aduda lairaba misingi mateng pangba mising urabadi. Magi mi thadokduna mateng pangbiriba mising adubu phuhallame. Mabu kibana lairaba singi mateng kananasu panglamde. Khamba gauba lairaba nupa amasu leirami. Magi Sanbi amakaka sanau amakaka leirami. Khul aduda mana sangom yonduna magi senthok lambi oijarami. Ayingbi sanjingse machak lamamani. Ai sajikita pijanaba putho ukige labuklomda. Hoi tamo. Khambana magi sansingado labuklomda puthorakpa matamdade labuk aduda manigi mi khara leirami. He, Khamba, nang kaidano? Nang kaida chatke hairibano? Iyamba, ai sansingse sajik pijagena lakjabani. Karigi san sajik pijaba? Noibusida kanana sajik pijabagi ayaba piki. Chalo yam thuna. Mafam asida noigi san sajik pijaba yaroi. Iyamba, aina kari akaiba tawkhrabage. Masi machinse sum khumduna laine. Asi hairamduna Khambabu thina phubirami. Iyamba, ai chachakhrage. Iyamba, ai chajarage. Asi hairamduna magi sansingdubu buduna Khamba umanglamda laklami. Umang aduda sajik anauba mayam ama hauribado urami. Isorna aibu janbire. Aigi sangi sajik leiri. Kayada phajakhrabano. Nakhoi nabuk thana charoko. Khamba sansing adubu sajik pijaraduna numidang wairamda mayumda halaklami. Ayingbi ngasaido aina sansingdo sajik pijagena labuklomda pubani. Adubu tamo manigi miyosingdo leirami. Aduga mafam aduda sajik pijaba yaroina hai. Aibusu chatlu yadena khudna fauthare khangdreda ayingbi. Lairaba oiruba khoidi hingbaga ngamnaroi. Tamo yarese topiro. Akhogini haibada isor natana kanabu legene. Tamo ngehai potharo ai chai singai salage. Mathangi numitani muni ama khul adubu koina chakchara ama chage haiduna nizarami. Adubu atai amatada mahak chaba panglamde. Mahakna ayingbi hoiki yumda laktuna hairai. Ibema, aibu araiba karino amatadi pibiyuba. Ai chak yamna lame senjau Phaiba singdi minungsi khangdene ibema. Ipagumnaba nachagidi ahawa thumdi leijade. Adubu araiba kharasidi ipagidamakta semjarake. Ayingbi araiba khara muni adubu pijare. Muni aduna peladuna. Nakhoi awabado ngasidagi kokpo oiroko. Hairamduna muni aduna Sanbi adubu nanthebiramduna chetkirami. Mathangi ayukta ayingbina sangon adubu sengi haiduna changlakpada ure. Sanbi aduna sana agi santhi phaiduna leirambado. Madu ubada ayingbi yamna ngakna kaino sidi. Aibu mangla taibangla. Sibu kamdaunano. Aibu tamoda haihokige. Tamo, tabra, tamo. Sangolda amuta lakpiyo. Kadaure ayingbi. Nangna pakhatna kauridubo. Tamo, yengudu. Sana ngaktane tariba mayamse. Sibu kamdaunano. Ayingbi. Ngarangi muni aduna soidana akhoigi awabase. Kukjaro haina mana akhoigi sanasibu sanagi sandi phaliba oiramgani. Ai sana saba dukanda amukta chatlukige nupi. Masi yolukige. Hoi tamo. Khamba sana saba dukan amada sana adubu yolami. Aduga paisa sing adu puduna mayumda halaklami. Ayingbi yengutu paisa mayamse. Tamo paisa sidi yamni yami. Aikhoi sidaidi lairba haibado oiroreko tamo. Khara leiraga yum amasu sanaba tawrasi. Asumna Khambana ninti numit khudingi san adubu mabuk thanna sajik pijarami. Aduga san aduna phairakpa sanagi santhi ado sana saba dukan singda yolami. Matam kharagi matungda Khamba paisa yamna paiba mi ama oiraklami. Khul adugi
ꯃꯤꯁꯤꯡꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯌꯦꯡꯉꯨ, ꯈꯝꯕꯁꯦ ꯃꯥꯒꯤ ꯁꯟ ꯑꯁꯤꯒꯤ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯌꯣꯜꯂꯒ ꯄꯩꯁꯥꯁꯦ ꯀꯌꯥꯗ ꯊꯨꯅ ꯄꯥꯏꯈ꯭ꯔꯕ? ꯍꯣꯏ ꯅꯨꯄꯥ, ꯑꯗꯣ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗꯗꯤ ꯃꯥꯒꯤ ꯁꯟꯕꯤꯗꯣ ꯁꯅꯥꯒꯤ ꯁꯟꯊꯤ ꯐꯥꯏ ꯍꯥꯏꯅꯩꯌꯦ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯈꯝꯕꯅ ꯄꯩꯁꯥ ꯄꯥꯏꯔꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯅꯔꯛꯂꯝꯃꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯅꯤꯁꯨ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯂꯛꯄꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯃꯤ ꯈꯔ ꯊꯥꯗꯨꯅ ꯈꯝꯕꯒꯤ ꯁꯟꯕꯤ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯁꯟꯕꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯕꯤ, ꯑꯩꯈꯣꯏꯒꯤ ꯁꯟꯕꯤꯗꯨꯁꯨ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯕ ꯊꯤꯔꯨꯗꯣꯏꯁꯤꯕꯨ? ꯇꯥꯃꯣ, ꯀꯌꯥꯗꯁꯨ ꯐꯠꯇ꯭ꯔꯤꯕꯅꯣ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯍꯨꯔꯥꯟꯒꯦ ꯌꯥꯎꯅ ꯍꯨꯔꯥꯟꯈꯤꯕꯅꯤ꯫ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯁꯟꯕꯤ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ ꯃꯥꯜꯂꯤ꯫ ꯏꯁꯣꯔꯒꯤ ꯗꯟꯗꯤꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯁꯣꯝꯗꯅ ꯃꯅꯤꯅ ꯁꯟꯕꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯟꯅ ꯁꯖꯤꯛ ꯑꯅꯧ ꯑꯅꯧꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯄꯤꯖꯔꯝꯃꯤ꯫ ꯁꯟꯕꯤ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯁꯟꯊꯤ ꯐꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯐꯥꯏꯔꯝꯗꯦ꯫ ꯃꯥꯅ ꯁꯥꯎꯅ, ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯈꯝꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯀꯧꯔꯨꯆꯣ꯫ ꯃꯣꯏꯅ ꯆꯨꯝꯅꯒꯤ ꯁꯟꯁꯤꯕꯨ ꯁꯅꯥꯒꯤ ꯁꯟꯊꯤ ꯐꯥꯏ ꯀꯥꯏꯅ ꯃꯤꯉꯣꯟꯗꯁꯨ ꯍꯥꯏꯕ ꯁꯥꯏꯅꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯒ ꯑꯌꯤꯡꯕꯤꯒꯁꯨ ꯃꯤ ꯈꯔꯅ ꯂꯧꯔꯨꯗꯨꯅ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯝꯕ, ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯁꯦ ꯑꯣꯏꯗꯕꯗꯤ ꯐꯖꯅ ꯉꯥꯡꯕꯖꯥꯠꯅꯤ꯫ ꯃꯤꯁꯤꯡꯁꯦ ꯅꯣꯏꯅ ꯑꯄꯪꯕ ꯁꯤꯔꯤꯕꯔꯥ ꯍꯥ? ꯇꯥꯃꯣ, ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦ? ꯅꯣꯏꯒꯤ ꯁꯟꯕꯤꯗꯨꯕꯨ ꯁꯅꯥꯒꯤ ꯁꯟꯊꯤ ꯐꯥꯏ ꯍꯥꯏꯗꯥꯏꯅꯦ? ꯀꯗꯥꯏꯗ ꯐꯥꯏꯒꯦ ꯌꯦꯡꯉꯨ꯫ ꯈꯝꯕꯒ ꯑꯌꯤꯡꯕꯤꯒꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁꯟꯕꯤ ꯑꯗꯣ ꯃꯅꯤꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ꯫ ꯇꯥꯃꯣ, ꯑꯗꯨꯗꯤ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯒꯤ ꯁꯟꯕꯤꯁꯤꯗꯤ ꯁꯅꯥꯒꯤ ꯁꯟꯊꯤ ꯐꯥꯏꯕꯅꯤ꯫ ꯃꯥꯅꯦ, ꯑꯁꯦꯡꯕꯅꯤ ꯇꯥꯃꯣ꯫ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯁꯤꯗꯤ ꯁꯅꯥꯒꯤ ꯁꯟꯊꯤ ꯐꯥꯏꯕꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯗ ꯁꯟꯕꯤ ꯑꯗꯣ ꯁꯅꯥꯒꯤ ꯁꯟꯊꯤ ꯐꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯤ ꯉꯛꯄꯅ ꯂꯣꯏꯔꯦ, ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯅꯤꯅ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯁꯅꯥꯒꯤ ꯃꯍꯨꯠꯇ ꯁꯟꯊꯤ ꯑꯣꯏꯅ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯝꯃꯤ꯫ ꯈꯝꯕ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ? ꯈꯝꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯨꯅꯤꯅ ꯂꯥꯛꯂꯝꯗꯨꯅ ꯕꯣꯔ ꯄꯤꯕꯤꯔꯝꯕꯁꯤꯡ ꯑꯗꯣ꯫ ꯑꯗꯨꯗ ꯃꯤ ꯊꯥꯗꯨꯅ ꯃꯅꯤꯅ ꯃꯨꯅꯤ ꯑꯗꯨꯕꯨ ꯀꯧꯍꯜꯂꯝꯃꯤ꯫ ꯃꯨꯅꯤ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯨꯅꯤ, ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯅꯥꯒꯤ ꯁꯟꯊꯤꯁꯦ ꯑꯩꯅ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯁꯅꯥ ꯑꯣꯏꯔꯝꯗꯦ, ꯁꯟꯊꯤꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯃꯁꯤꯅꯤ ꯏꯕꯨꯡꯉꯣꯅ ꯇꯧꯖꯕꯅ ꯏꯕꯨꯡꯉꯣꯅ ꯐꯪꯖꯕꯅꯤ꯫ ꯅꯪꯅ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔ ꯀꯌꯥꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ, ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯃꯌꯥꯝꯗꯨꯅ ꯅꯪꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯐꯕ ꯃꯤꯗꯤ ꯏꯁꯣꯔꯅ ꯑꯗꯨꯝ ꯆꯥꯟꯕꯤꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ, ꯃꯤꯅꯨꯡꯁꯤ ꯍꯩꯕꯁꯨ ꯈꯔ ꯇꯝꯃꯨ ꯏꯕꯨꯡꯉꯣ꯫ ꯏꯕꯨꯡꯉꯣ ꯈꯝꯕ, ꯆꯠꯂꯨ, ꯑꯁꯤꯒꯤ ꯁꯟꯊꯤꯁꯦ ꯅꯈꯨꯠꯅ ꯑꯝꯇ ꯂꯧꯈꯠꯂꯨ꯫ ꯈꯝꯕ ꯁꯟꯊꯤ ꯑꯗꯨꯕꯨ ꯂꯧꯈꯠꯂꯤ꯫ ꯎꯔꯦ, ꯃꯥꯅ ꯂꯧꯈꯠꯄ ꯃꯇꯝꯗꯗꯤ ꯁꯅꯥꯒꯤ ꯁꯟꯊꯤ ꯑꯣꯏꯅ ꯑꯣꯏꯔꯤꯕꯗꯣ꯫ ꯎꯔꯦꯗꯅ ꯌꯦꯡꯉꯨ, ꯃꯥꯅ ꯂꯧꯈꯠꯄ ꯃꯇꯝꯗꯗꯤ ꯁꯅꯥ ꯑꯣꯏꯔꯤꯕꯁꯦ꯫ ꯂꯥꯏꯔꯖꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯑꯣꯏꯕꯅ ꯏꯁꯣꯔꯅ ꯃꯥꯕꯨ ꯆꯥꯟꯕꯤꯔꯤꯅꯤ, ꯑꯆꯨꯝꯕ ꯇꯧꯕꯅꯤꯅ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯅꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯃꯊꯟꯇ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯨꯅ ꯆꯥꯅ ꯇꯧꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯈꯝꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤꯁꯨ ꯁꯅꯥꯒꯤ ꯁꯟꯊꯤ ꯐꯥꯏꯕ ꯁꯟꯕꯤ ꯑꯗꯣ ꯑꯃꯨꯛ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯣꯜꯂ ꯇꯥꯔꯕ ꯀꯌꯥꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫